Pungni Funipangi General Strike na Manipur Pumbada Kuntak Lan Sihankhre. Noong marakta protest to wanupi singda tear gas kapada miyoi ahum sokle. Manipur da mikok tibagi tabak paikatringayda National Register of Citizens NRC hana update tawgadabani haina taksilladuna Campaign for Just and Fair Delimitation JFD na haukiba ahing nongyaidagi kaukiba Pungni Funipangi General Strike na Manipur Pumbada Kuntak Lan Sihankhre. Akan menongi marakta nupi sing nama sapum numak pumsot na Imphal East District ki Porompata laiba DC office ki mamangda akan protest sathakre. Miyam adubo police na tear gas kaptuna tan khaibada nupi ahum sokle. Asokpa singadu Jenims Hospital da pukatuna laikanari hairi. Ayuk angan badagi hauna kaithel dukan amadi maru oiba lalolitik tawpham pum numak thonglon ki. Lambi da gari chenbagi chang ka hena hanthaki. Mafam kayada JFD sagatpasing thoglakuna achat ok tawbasing tingbagi khongjang changsinki. Khongjang asigi saruka moina kwa kaithel da masing yamlaba miyamna lambi thingduna khongjang changsinki. Security force na khongjang loising tankhaina bohona bada mai pakhide. Tungda nungtil pung tarani thoirom tarakpada 33 Assam Rifle ki siona luchingma team ama kaisampat lomdagi laki. Khongjang loisingna Assam Rifles ki kangbu adu thingnana bohona bada security force ki maikedagi tear gas round mangarong kapada khongjang loi ama makhong da soktuna khudakta Asian Hospital da pukatuna first aid piki hairi. State asigi atai atopa mafam kaya da su masing yamlaba miyam tholaktuna lambi thingbagi khongjang changsinki. Yang lamu bagaida apun manupilup amasung mafam adugi miyamna tholaktuna ima kaithel amasung lamkhai kaithel da protest demonstration tauki. Khurai Tinsit Rotasu, Khurai Singangbam Laikai, Sajor Laikai, Laisram Laikai, Nongthombam Laikai gi Maira Paibi Club ki thongmi sing tholaktuna JFD gi khongjang asubu sogutuna lambi thingbagi thabak sathaki. JFD gi Pungni Funipan gi General Strike asi state asigi tongan ba district haibadi Bishnupur Thawal Kaksing Jiribam district asu lambi lamjau da miyam tholuktun lambi achat awok tawbusing thinki. Khwairamban ima kaithel dasu NRC hana update tawraga census pangthok hanabagi matang da protest meeting ama pangthoki. Meeting adu da saruk yakibasingna internally displaced person ITP sing ningthina masing thiraga masa masa gi mayumda hanjan hankigani haibo afam phongdoknaki. Protest meeting adu da saruk yakiba JFD gi secretary Longjam Arun Kumar na hai. Lengak na miyam gi apamagi mayokta August 19 dagi self-enumeration tawraga September amadagi yungkok masing thiba haunanaba thorang tawri. Lengak na paikhalakliba thorang asida micham miyam na makal amadagi cooperation pibiroidabani. Kumja lising amaga chamapani yankay mathogi census data da yungpham oiraga NRC update tawraba matungda kanglon chumna mikok thibagi thabak paikhat kadabani. Delhi da nupi amagi asiba haksang suitcase da yauram lei. Delhi gi Borari manung chan leiba Ajit Bazar area da masagi chahi tara rom surbi nupi amagi asiba haksang suitcase manung da yauram ba thengnakhre. Tawdo asiga mari lenana mari mata ama police na singnabadagi phare. Akhanaba paw amadi yumpham oiraga police na lang thaklaga miyat asida chenabani haiba mari mata adu phakibani. Wahung pahung satabada pharaba miyoi aduna masagi maral yajabaga loinana investigator singbu Ajit Bazar da puraga asibakchang losinru thamliba mafam adu takthoki. Police na asibakchang adu lokholaga logi oiba thabak thorum sing paikhatpa hore. Investigation da khudong chanabagi damak asibakchang adu postmortem tawnanaba thaki. Kari maramgi nupi macha adu hatkibano haibagi sabsaba maram adu khangdoknanabagi damakta pharaba miyoi adu wahang pahong tawbagi thabak sathari. Ahanbada mi hatpagi thawdok asi police ta report tawrkiba leite. Kanaguma miyoi amana special staff ta lona paw pirakpadagi khangba ngamkhibani hairi. KCP Taibanganba group ki Taibanganba yauna kedar niputaruk nongmai kunga loinana lengakta sangjakre. NIA faraga custody da leiriba KCP Taibanganba group ki luching purel Taibanganba masamak yauna kedar niputaruk lom nongmai kunga loinana ngasi Manipur lengakta sangjakre. Homecoming gi thorum aduda Chief Minister Yumnam Khemchana hai civil society organization singna NRC hana tawgadabani haiduna sathariba Pungni Funipan gi General Strike asi miyam gi yenglaga handokpiyo. Miyam gi demand asi lengaksu adum yai. Maramaduna khongjang asi bannataba atopa khongjang amana mahut sinbiragadi nomagi su nomduna chareba miyamda khudong chahangani. Kulai thadokuna sangjaraklaba kedar singbu taramnu oktuna mahak hai. Nongmai paibana ingtapa phibam hanjalhanba ngamloi haibu wafam pumnamakna khangnarabani. Mahusagi punsida hanjalaklaba miyoibada lengaki maikaidagi angamba thakta mateng pangnanaba honagani. Semdoklaba surrender kam rehabilitation policy lisingani tarani palgi makhada sangjaraklaba kedar khudingba tha kunthra taruk chupna thagi stipend lupa lising taruk pigani. Fixed deposit oina masa-masagi account lupa lak mari hapkani. Khulai thaduk tunu sangjaraklaba Howizam Dilip Elias Taibanganbana paumi sing da hai.
mahak amasung Kedar Singh main stream da lairurabani adubo kumja lising ani kunumdogi me ahum da thokiba irang aduna maram oiraga Manipur kannanabagidamag amuk nauna khulai pairakibani haujikna miyamna wari sananaba kanna hairakpadagi wari sananaba thoglakpani Union Home Minister unare miyamna pamliba NRC tawbagi demand fangani thajai Manipur gi miyamna census pangthoktringaida Miraibak macha hana khandoknanaba National Register of Citizens NRC taw haiba demand gi matangda Union Home Minister Amit Shah ga ngarang unare miyamna pamliba demand asi soidana phangani haibagi thajaba lei haina Manipur gi hana gi CM Nongthombam Birena phongdokre Delhi dagi ngasi ayuk Imphal Airport ta thonglakiba N Birena pawmising da hai haujiki Manipur gi oiriba phibam asigi matangda tangai fadana Union Home Minister unajage haibagi appointment lobada ayaba pirakpadagi ngarang nongthel unare Unabaduda state asigi miyamna pamliba NRC gi wafam asi haudoki isu asigi matangda Home Minister ga wari sanabaduda kumja lisingani kunhumdoi gi February da Manipur lengakna NRC tahonnanaba center da taksinki center nasu khanare haibagi pakum pirakhiba lisingani kunmari da amuk assembly da NRC update tongnan warep lokiba mathi haujik state asida miyamna ban yauna makhal makha kaya gi khongjang changsilaba asigi matangda marik chumna pawdongki Home Minister gi maikei dagi su miyam gi apamba si Thabakta onthorkani haibagi thajaba chapchana lai haina phongdoki NRC tahonna ruling gi MLA team ama hayeng Delhi da chatlagani demography da ahongba lakpagi matangda miyamda fauriba nungnangba koganbaga loinena illegal immigration gi wathok loisinhanabagi pandamda MLA gi team ama New Delhi da chatuna National Register of Citizens NRC update tawnanabagi matangda wari sanarugani haina Manipur lengaki wangang wisu oriba MLA Dr. Sapam Ranjan phongdokre Imphal ki Nitaipat Chuthekta leiba DIPR gi auditorium da pangthokpa pawgi mifam amada mahakna hai NRC amasung census ka mari leinana miyamda fauriba nungnangba adumak leingakna chapchana khangi wafam asi leingakna yamna hakchina lobga loinena kumja lisingani kunithoi gi August 5 da Manipur Legislative Assembly da resolution ama pass tawraga state asida NRC update tohonabagi wafam center da taksinki resolution aduda lisingani kunmari gi March amada Assembly na nauna ayaba pi kibaga loinena Union Ministry of Home Affairs ta kayarak taknaduna NRC ga mari leinaba thabak thorum sing paikhat pinaba taknaduna lakhi Manipur amasung state asida khundariba miyam ki tungi laiba ka mari leinaba maramna handak New Delhi da chatkadoriba MLA singi team asina political party amasung kangluk ki khenaba wakalol thadoklaga central government ta taknagani mikok thidringaida NRC hana update tawgadabani haiba civil society organization singi demand asi leingakna yaningdaba leite haina palladuna mahakna hai iramasiga mari leinana central government da taknaduna miyam gi apamba pumnamak thabakta onthok hanaba thorang lokhutkani hairi state asigi tongan mafam singda sathriba general strike amasung protest ki matang da bahang hai ing tapa thawongda khongjang sangsinba haibasi micham miyam gi democratic right ni adu moinamak miyamna khongjang sangsinba matamda mairoi sing yauna atei atopa mafam singi punsida akaiba thokhalloidabani NRC gi matangda state lengakna tongan ba thakta wari sananabagi thorang lokhali athubu matamda miyamgi apamba matung ina central government ki maikei dagi thabak paikhalakani haibagi thajaba lei hainasu mahakna phongdoki